Akaswani Imphal, Ningthaukhongjam Suni na pau pazari ahanbada maruiba pau. Manipuri ngasi mahusagi chatnabi amasung harau tayambaga loinana sajibu nongma panba chairaubagi thoram pangthokli. Thiba khangdana leiriba luwangthem mukeski marimakong takpa ngambada lupa lakh 10 gi mana pigani haina sarkarna lauthokre amasung Pradhan Mantri Narendra Modi gi pungningi wa Man ki Baat ki 100 suba episode ngasi ayuk pung 11 da Akaswani gi thongda sandokani. Manipuri ngasi mahusagi chatnabi amasung harau tayambaga loinana sajibu nongma panba chairaubagi thoram pangthoknari. Sajibu nongma panba chairaubaga mari leinana Rajyapal Ajay Kumar Bhalla amasung Manipur Vidhan Sabha gi Adyaksha Thokchom Setyabrata yauna luchingba kayana yaifa paujel pirakli. Rajyapal Ajay Kumar Bhalla gi paujel da hai anoba chahi hoba numit sajibu chairaubana lakpada lamdam asida afaba tunglamchat amagi anoba asa purakpa oirashanu. Yaifaraba numit asina rajyasida santi amasung nungchi chanaba puraknabagi-damak anoba warep lauba punna thaudang yaminnaba amasung afaba mayonda anoba ahoba ama purakpa oirasanu. Manipur Vidhan Sabha gi Adyaksha Thokchom Setyabrata gi paujel da hai numit asina lakpada mipum khudingmakki mafamda nungaiba amasung chakhotpa purakpa oirasanu. MLA Y Khemsan amadi Sapam Kunje Sornashu sajibu nongma panba chairaubagi yaifa paujel pirakli. Hiyangthang Lairembida ngasidagi hauduna mathang thagi 8 phauba Basanti Puja pangthoklagani hairi Hiyangthang Lairembi Development Committee gi Chairwoman hai ngasidagi haugadoriba thauram asida miyamna saruk yabinaba appeal tauri. Rashtrapati Draupadi Murmuna leibag asigi tongan mafamda ngasi chahi haubagi thauram pangthokliba asida yaifa paujel pirakli. Rashtrapati na tongan mafamsingda pangthoknariba chahi haubagi thauram sajibu chairauba Chaitra Suklardi Ugari Goriparba Chatichan Nabrahena lakpada nungaiba fongdorakli maki paujelda Rashtrapati na hai leibag asigi tongan dharma jati singna leibag asibu amata oina punduna apunba Bharat oheli kumaya sina lakpada mipum khudingmangna amata oina nungchi chanana sakhotpagi lambida mangjil thana chalasi. Tha asigi 13 tagi thiba khangdana lerakiba luwangthem mukeski marimakong takpa ngambada lupa lakh 10 gi mana pigani haina Rajya Sarkar gi Joint Secretary Home M Bhetto na thadorokpa Chairwoman hairi. Chairwoman hai mahak mangkibaga mari leinana Imphal Police Station na FIR lokhatuna thibagi tabak chathari. Manipur Police, Assam Rifles amasung tongan ba security force na jingnaba mafamsingda punna thibu humbagi tabak chathari. Bisnupur, Churachandpur amasung None yauna atopa mafam kharada Advanced Technical Data Analysis amasung Intelligence yauna thibu humbagi tabak chathari. Mafam khangdana leriba mioi asibu hingna phanaba honabada miyamna mateng pangbinaba appeal tauri. Security force na thibu humugi thabak chathabada lalhouba amadi khusukhulai kayamarum phagatkre. Manipur Police Control Room gi pauna hai Manipur da hojik thoklibe irang asiga mari lainana security force na ching amasung tampaki tongan mafam singda thibu humugi thabak leptana chathari. Churachandpur Police Station gi manung chanba thangjing chingi umangda thibu humugi thabak chathabada khusukhulai kayamarum Phagatpangamle, Phagalaba Kulai Singaduda, Countrymet Rifle Ama, Ball Action Rifle Ama, .22 gi Pistol Ama, Countrymet Motor Ahum, Hand Grenade Ama, Amadi, Nongmai Maru Sing Yauri. Security Force na Kangpokpi Jilagi, Changobungda Thibu Humbugi Tabak Chathabadasu, Countrymet 9mm Pistol Ama, Single Barrel Nongmai Mari, 12 bore gi Cartridge, Kun, Kapayaribu Nongmai Maru, Amasung, Hand Grenade, Phagatpangam K. Security Force Nangarang Imphal West ki Kurkuldagi Mandabyumpam Relief Game dagi Aina Tinkraba Lalauru Pripak Pro gi Mioyama Farebe Imphal East ki Sawombung Maning Laikai da Leiba Masagi Yumdagi Aina Tinkraba Lalauru KCP PWG gi Mioy Amasu Pare Haire. Pawasina Makatana Hai Aina Yadaba Mioy Singda SIM card Yolamba Mioy Amasu Manipur Police ki Kangbu Amana Pare Paraba Mioy Asidagi BSNL gi 5G ready SIM card kunitho Airtel 5G Plus SIM card yankai mathoi amasung Airtel 5G Plus MNP SIM card nifumari phagatke SIM card sing asi sasinaba ming sajinaduna yolambani hairi. Prime Minister Schools for Raising India PM Sri scheme gi makhada samagra shiksha secondary Manipur na sinduna career guidance amasung counseling gi thorama ngarang Zaphau Upper Primary School da pangthokre.
शिक्षागी मगुन अमदी स्कूल इंफ्रास्ट्रक्चर फगदनबगी पांदमदा पांगथोकिबा थौरमदुदा राज्य सरकार की ट्रांसपोर्ट डिपार्टमेंट की जॉइंट सेक्रेटरी एसटी रिंथुंग अनाल अमदी स्कूल असिगी हेडमास्टर सोंगसिर निकोडिम मोनशांग रिसोर्स पर्सन वांगांगखी संगीत नाटक एकेडमी नई दिल्ली की सेंटंग मखादा डांस ड्रामा म्यूजिक रिपोर्टर्स यूनियन नसिंदुना निमित कुंथ्रानी चुपना चथरकीबा मणिपुरी क्लासिकल डांस की एडवांस ट्रेनिंग अमदी नोमुगी फेस्टिवल ngarang लोसिनख्रे जेएन मणिपुर डांस एकेडमी पांगथोकिबा थौरमदुदा मणिपुर की सकनायरबा फिल्म मेकर अरिबा श्याम शर्मा सरुक याखी ट्रेनिंग कोर्स असिदा मणिपुरी क्लासिकल डांस की मतांगदा ओजा गुरुसिंगना महिरोई 35 दा ताकपी तंबीखी ताबिरिबा पावसी आकाशवाणी इम्फालदगिनी प्रधानमंत्री नरेंद्र मोदी की पुंगनिंग वा मन की बात की चाम कुंचुब एपिसोड ngasi ayu pung 13 da आकाशवाणी की थोंग संदोकनी थौरमसी AIR न्यूज DD न्यूज PMO amadi इंफॉर्मेशन एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंगदसु लाइव स्ट्रीमिंग तौगनी LRS आकाशवाणी चुराचानपुर दसु थौरमसी संदोकनी मसिगी मणिपुरी वाहनथोक प्रधानमंत्री ना वा ngang ba hek loibaga आकाशवाणी इम्फाल na संदोकनी मसी ngasi numitang pung 9 दसु अमुखन संदोकनी डायलेक्ट लोन सिंगदना मथंगी निमित्त संदोकनी म्यांमार दा हौकिबा इराय निमित्त रिक्टर स्केल दा 3.8 यौना युहार हाकिबदु सिकिबा मिगी मसिंग लिसिंग मचाट्रुक निफु मरी सुखरे लेबागदुगी लानमिगी लेंगा की पाउना हाय थौदोक अदु सोकिबा मिगी मसिंग लिसिंग अहुम सामब्रि शिब निपान सुरे हौजिक फावबद मियोय साम कुंठा मापन थीबा खंगदना लेरी सीबा मदि सोकपगी मसिंग हेंगलखिबा यारी सिरिबा मदि सोकलबसिंग अदु अयामबना लेबाग अदुगी अनिशुब ख्वादिगी चाउब शहर मंडलेदनी थाईलैंड की कोनुंग बैंकॉक तसु युहार हाबत सीब मिगी मसिंग 10 सुरे चामसुन अमना हौजिकसु थीबा खंगद्रे मरगसिदा भारत ऑपरेशन ब्रह्मा की मखादा रिलीफ की पोलम टोन 35 आहानबगी ओइना म्यांमार दा मतेंग पांगखरे मसिगी मथक्ता NDRF की मियोय मरफु म्यांमार की अवाबा तारबा मफमसिंगदा मी कनबगी थबकता तेंगबांगनबा चतखरे लेबागदुदा लेबा भारत मचा अमद असोगपन यावबगी पाउ लैते ngasi phongba pause singi moraba pausingi damak hauzik Mangsatabam Premananda leire Premananda Thagatsari Suni Manipur President rule thamkiba chapchaba matamdani haiba Union Home Minister Amit Shah gi wafam akanba yuharna Myanmar da sian khiba migi masing lising ama chatu khen khiba amadi Kuki National Council siam na thorang tauri haiba pauna ngasi phongba pause singi moroi pau oiri Manipur President rule thamkiba chapchaba matamdani PR thamkiba dagi ing tapanji laktuna mausagi punsida lagle haiba Amit Shah gi wafam sanaleba pauche da anisube headline tauri Policy People's Chronicle Naharol gi thodang Sanga Express English amasung Manipuri edition da su ahan balamai headline tawduna fongli Sanga Express Manipuri amasung English edition da akanba yuharna Myanmar da sian khiba migi masing lising ama chatu khen khiba gi pauna ahan headline oiri policy ayam pause sing da su ahan balamai da headline tawduna fongli Kuki National Council sem na thorang tauri KPA gi mahut Kuki Jo National Party sem laga mikhal thengnaga dawri haiba paw amasu Sanga Express Manipuri amasung English edition da ahan balamai da headline tawduna fongli Pawnfamda Lanjenari Banupi Angang Singi Special Committee Semnaba Haikre Haiba Pauna Ahan be headline ori Chingi District Mangada Chunagadaba Uhai Wahi Sing Masak Khangdogle Haiba Pau Amasu Pausi Sig Ahan Balamai headline Tawdun Fongli Huyanlan Pauda Mukesh Pangnaba Pau Piba Ngamba Mioida Lengang Lupa Laktara Gi Mana Piragani Haina Lauthoki Pauna Ahan be headline Tauri Pausi Manipur Mail Yauna Ayama Pausi Sing the Su Ahan Balamai headline Tawdun Fongari Ichel Express ta Jerawa masung it ki pot laiba lakpa miyamna khwaramban kaithel mina cricket inakre kumai harau matam oirabasu maithong maka lambagi mamidi takhidi haina ahan be headline tauri khwaramban kaithel da mi chinbagi chang wangkhibagi paw asi sanalba pawsi da su ahan be headline tawduna fongli Suni Thagazari Premananda Aribada Moroiba Paw Amuk Manipur ngasi mahusagi chatnabi amasung harau tayambaga loinana sajibu nongma panba chairaubugi thorom pangthokle thiba khangdana leriba luangthem mukesh ki mari makong takpa ngambada lupa lakh 10 gi mana pigani haina sarkarna lauthokre amasung Pradhan Mantri Narendra Modi gi pukningi wa man ki baat ki chama kunchuba episode ngasi ayu pung 13 da Akashwani gi thongda sandokani pauloi jare